Birthday kay lagi doon. Yang wala yun siya. Fajaba ko. Ashi jo phate shi shi. Machu se khara di cham. Kana harau di nuôi siêu. Lấy đây. Hi everyone, we are wakhre here. Shopping tauba jaga tauba ni. Iga channel pakegi. Anda ki tha se kwa. Iga shopping pakegi mapongolei su tai aba duna magi shopping tong luge na tauba ni ngang gi su dui agi su jingake tauba ni. Ado akhoi ji thok na ba taurage. Mahum da jaga adum majarake miyam ko akhoi na han bada angangi firon se hana jenge na ko akhoi Firstcry da hana changakpani asiki Firstcry da angangi miyam fajaba miyam jon bani aba aduna asiga oina change ahan bada kimani yorgan thadalani asiga doinya miyam ko asiga sida ichanupa sina taurise asiga phi da napi pache singse asi se ma lakthokning mana loire aba aduna ma lakthok tagi taurini magi se aduga yam fajaba napa masagi phi chu miyam ma leire nupi gi fajaba frok leire fajari kyam fajai miyam idine nupi masagi fajaba frok se uraga asina oina pame machudagi design dagi loina fajai aba aduga nupa masagi dai nupi masagi na henna fajai adom miyam ko akhoi hujik se ichanupa gi mapong numit da birthday numit da lin na bai purito thiri ni aba ado asiga yam fajaba budi jonbo budi joli adu isu maga chana da bahai tare adu ei design do khara phajadi aba machuduga aduna sigagi di laura roi magi birthday da lin na bai budi ado jum da lin na bai ga asaida dum koiba thokpada dum lin na bai di adu di dum lei garani asiga su nupi masagi fajaba frog miyama leire ado aisu masu ko akhoi jengnaraga dum fajai haina dum hainarami aba frog singse uraga ado kari di lei id low basu yadabanina lei basu yadabanina adum fajai dum hainaraga akhoi sumaina chatpa khudingi ko sumaina nupi masagi se dum jengi aba hadi leidrasu ne fajaba se uraga dum laining budi laining ba do isu apa yang lagi saya di drugstore natra pagi na lagi cawa hi miyam akhoi hujik se mafam atopa ama da mulai ni Firstcry da magi birthday gi free to phangaktare aba aduna asiga rudraks da amung changai ni asiga su fajaba yamna leite ado asiga mo hallani khoi birthday gi kai lagi do khangge Sekarang mana pergi tengok? Tengok sih tengok.
Dum lemba dum hai di mal. Lemba. Se dum party ki di dum chap cha re. Nuksini. Asina lemba asina party. Miyam ko ichanupagi phi thibada ko khoi city center tan na jaure ado city center sigasu magi se jengba oina ko aigi su am jengini aba ado kari leisi noina ado aigi budi apamba budi yaude asigaisida kari noina ado magi se hana phangna baina thirini karamba sino deido machu se khara di kana cham White kali pakna na. Mani ngopura kali amu ba. Kaya ka puri le. Kala. Tai sa bole pai. Asi jo dum bhajai. Si color su dum bhajai. Kaya ama dum na. Chalo. Lao. Tono, sonda dingu, sonda. Masih cup na lay badai niya. Tumi na lay tho kare ma. Changla. Chan mudi chare ini. Siapa tu sila? Ama ona sa pawra ga doi. Dia ni sana dengan sini. Du. Sana tu. Sikari ya man. Natin mo do. Noi napegi. Senung na. Nung macu. Tayo sila. Kan harau di nuôi siêu. Lah. Chalo sila. Ini mau fajaba pakhonglei dia. Order to kore pakai link ID ni. Lao.
ꯐꯠꯇꯕꯗ ꯄꯥꯏꯔꯤꯕ ꯐꯠꯇꯕꯁꯦ ꯄꯤꯔꯣ ꯃꯃꯥꯗ ꯄꯤꯔꯣ ꯑꯐꯕ ꯄꯤꯒꯦꯁꯦ ꯄꯤꯔꯣ ꯃꯃꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦ ꯏꯆꯥꯅꯨꯄꯥꯒꯤꯕꯨꯗꯤ ꯂꯩꯔꯦ